ngase phong tongan manipuri si phong singdagi maroibi ipau sing myamda thamjigi ahanra sanalaiba pauksirigi khongasaraga sanalaiba pauksigi editor ningom hemanta kumar pung mari hena police na phajilure amzu amasum editor gills manipur na police ki thawang kandem tokre amoromdana ai hak congressu bjp sunate politicize topino amoromdana editor hemanta kumar Pharubagi Matangda SP na Sengdoklakli Impal numit khuding ayuk phong paukse sanalaiba ki editor ningombam himanta kumar tha sigi anigi ISTV discussion award popi pambi thaba losin hanabagi matanga makyoba wafam khara phongluba mari leinana ngasi ayuk police ki timamana mayumdagi pharga pururaba tungda thadurakre Impal East District ki Irilbung Police Station ki second osina lusingba tungan makal ki gari ahumari da lakpa masing yamlaba police personnel singna khongmon okram suthekta leiba editor gi yum question ki ngasi ayuk ki pung 3:30 tabada thunglaki personnel singa duna editor gi yumgi ka khuding sang thi hum gi thabak sataki ningol ka phawa makoina sanglaki haidi editor sina mak police station da oina laksage mayam hana satpiramo haina kiarak hana haibada yakidi phamungdagi aphinga phai oina hagotlaga sin phawba sengdringai matamduna namduna maphamdudagi puna bohonaraki tungda sin ya phawbadangdi sengkhigi haibadagi yaraki hairi masing yamlaba police personnel singa duna editor sibu maki alto car tonglaga gari manungda nongmai paiba personnel ama tonglaga editor gi manaw nupa ga gari du thawrga Irilbung police station da purakhi hadi pawsina makhatana hai police station yawraba tungda pungkhaya marungi tungda maphamduda IGP themthinga sangba amasum Impal East District Police ki SP Pradip yarakhi discussion award du da phongdoki buwafam singa dugi maramda wari sana sanaki police ki mikedi war on drug ka mari lendana police na ahing ningthul atumba saba khangdana hotnari bisinga du discussion awara du da khangdabagi mawong nu wa ngang khibadu yaning da phongdoraki editor masana discussion awara du da phongdokli ba mapum oiba wahi parenga du tabiragadi police personnel sina lana lawribadu lawfam thokte haina phongdoki tungna nakalani gi marapta maru mapang oina wari sanaki amasum pung marirom phajiluraba tungda kariguma makhalgi se sang inaba tawduna thadoraki All Manipur Working Journalists Unions Amzugi President Wangkhemsa Shamjai amasum Editor Guilds Manipur EGM gi President Khogendra Khongdramna punukuyek piduna thadorakpa sirolaman hai sanalaiba paukse gi editor Himanta Kumar Irilbung Police ki timamana phakre haiba paw phangmadigi amzu amasum EGM gi apunma mipam amanga si ayuk pung 10 taba matamda Manipur Press Club ta pangduki mipam aduna Irilbung Police ki thawong adu akan mamong na kanim toki Himanta Kumar si lamdam sigi masak nairib editor amane makpu misel natragana criminal amagumna sadakhiba thawong adu maki ikai khumna bara singnabani makpu phaduna puraba matungna sukariguma makhalamata gi case amata lokhatana pung khara leiraga thadoraki maramasina TV discussion adu thamkiba wafam adugi matang yaningdaba leirabasu office ta koraga samna wari sanaraba yabani adubu madugi ona tainabla satakhiba thawong adu yamna leibak masa tadaba thawongni asiguma thawong asi matung amu hana tholaklabadi lamdam asigi journalist fraternity na tomina lethokloi tangai phadrabadi legal action phawbala khutuna sapsana thengnagani hainasu siroloduna phongdorakli amaromnar aihak congress su BJP sunati politicize tawino aihak congress su BJP natragana atop political party amata yaudi isam sama neutral oina leiraga miyamda asumba amasum Mikap thokpa yaba wakhalon piraga thabak tawjari bini haina pausi sig editor ningombam Himanta Kumar na thamrakli editor si Pharure amasum thadorakli haiba tabadagi Manipur Pradesh Youth Congress Committee gi president ningthaujam popular na lusungba party sigi worker khara yumda lakhi Pharubagi maram amasum kamdauna thadorakpano haibagi matangna wari mati ama sanaraga puna photo amuktang namina si hairaga photo session khara kaminaki Hairiba photograph ado Congress ki worker kharana Facebook ta amasum social media ra thagalakpada kanaguma kharana editor sibu Congress oina uhananaba honaba post kaya marum social media ra thagalakhi asumna Congress ki editor oina uhananaba honaba miyoi singadugi manungda BJP gi masak nairaba miyoi kya yawa thingnai Congress ki kangbuna photo namlaga Facebook ra thagalakpa amasum atopa kangbu amana amuk editor sigi ikai khumna bamang ba mongda comment kya pi duno amuhana social media ra thagalakwa thinaki
खुदक्ता पाउची सिगी फेसबुक पेज ता कांग्रेस अमसुम बीजेपी ने एडिटर फारुबगा मरी लेना पॉलिटिकल की ओइब खुदोंग चाब लौनना होनाबगी थवोंग अदु लेपिनब एडिटर सिन अपील तौखियनसु पाउसना मखाताना फोंदोरक्ली अमरोमदना एडिटर हिमंत कुमार फारुबगी मतंगदा एसपी ने सिंगदोरक्ली पाउची सिगी एडिटर निंगोम हिमंत कुमार बु ngasi ayuk पुलिसना फाजुलुबगी मतंगदा इम्फाल ईस्ट डिस्ट्रिक्ट की एसपी ना सेंगदोक वरोल अमा थादोरक्ली एसपी मसामन खुयेक पीदुना थादोरकपा सिरोल अदुना हाय मणिपुर लेंगाकी मखादा सथरिबा वार ऑन ड्रग असिबु माय पाकहननब मणिपुर पुलिसना यामना कन होनदुना लाकली अदुबु निंगोम हिमंत कुमार थमकिबु वाफम खरदा पुलिस डिपार्टमेंट की पुंग हंतहनब वाफम खर योरकपदगी मवंदगी चप चाबु वाफम खंगनबगी दमा मरी लेनब पुलिस स्टेशन अमा पु लौखलुबनी हायना सिरोल अदुना सु फोंदोरकली मकासा तरफो ओइना एडिटर हिमंत कुमार फाजुलुबगी थवोंगबु देसामना कन्नेम तखरे कॉलेज हायर सेकेंडरी स्कूल सिंगी मिखल माय पागलखरबसिंग देसामना ओखरे पाउसी सिग एडिटर निंगोम हिमंत कुमार बुंगसी अयु इरिलबुंग पुलिस स्टेशन युमदगी लौखलगा पुंग खर स्टेशन अदुदा फाजिन्दुना थमलुबगी थवोंग अदुबु डेमोक्रेटिक स्टूडेंट्स अलायंस ऑफ मणिपुर देसामना कन्नेम तरखली रामसुगी मतंग देसाम की प्रेसिडेंट लाइसंगथेम लामियान बनहाय एडिटर हिमंत कुमार लमदमसिगी यामना मसक नायब एडिटर अमा ओइना मियाम ई पाव सांदोकपद नतना टीवी डिस्कशन सिंग द मरिक सुम पावदम फोंदोक्तुना मियाम गी मिट नाकों ओहेलिबनी असुगुंबा एडिटर सिना टीवी डिस्कशन वाफम खरा फोंदोक्लुइ हाबिगिदमा माकपु मयुमदगी यामलबा पुलिस सिंग फादुना पुखरगा पुंग क्या डिटेन तौदुना थंबा हाबिसि यामना लेबाक मसा तादब थवोंगनी पब्लिक फिगर इंटेलेक्चुअल टीवी डिस्कशन थमकीब वाफम फना यानिंगदब लैरबसु निंगथीना वरी वताई सनरगा चामथोकनब यारमनी अदुबो सीनियर सिटीजन एडिटर अदुगी युमदा पुलिस हेक्तमक थोमजिन्दुना फाब पुनबगी थबक सथबा अदु अकनब मोंगदा कानेम तवी ngasi desamna sinduna ko kaithel leiba lup asigi office ta pangthokiba manipur gi tuan college amadi higher secondary school singi assembly session aduda editor ningom himant kumar police na phaki bi thawang adu condemn tawkhiba loinana mairoi singa do punna leminaduna wangang dana editor gi mafamda solidarity ukhi mairoi singi assembly session adu desam gi president laisangtem lamyanba vice president longjam robin amasum secretary general mayengmam sumorjina Presidium members in Saraki. Assembly session as tuan Borep Kayamarum Sulaki. High Borep Singadudi, Manipur, Langaki Higher Secondary School matriculating the Waliba regular principals sing Lishangshina, Happy Danalakli, Happy Nava, Taxilabasu Tabidre, Happy Bangamluida Langa, Education Minister Pam Tado Piro, Haina Takshinba, Manipur Langaki College Amadi Higher Secondary School sing Mahiru Singamadi, subject Matung in Ozasing rationalization Tauriba Madi Award Poza, Happy Navalangata, Takshinba, Masum, Namluida Balera, Education Minister Pam Tado Piro, Haina Takshinba, Manipur College Mapan the Integrated Teachers Education Program. ITEP Haudunaba Cabinet Power Warep Laurabasu, Langaki Toksadabana, ITEP Bu Manipur gi NCTE na reject okiba simak lengakna maruoina Education Minister na thoksa wasada begini haina ngasigi mifamna EM bu moral sidi NCTE gi Eastern Regional Committee gi mifamda lengaki Commissioner Secretary State ki mihut sataba matik sada begini baramaduna Education ki Commissioner Director amadi Education Minister gi mathakta action lokhat piu hana laingakta haijaba amadi makatana mahiroi khunai ihau hena kansin nana ba changsin minabada ngasigi session asina amata oina su iyare hena president members singa dunu khuyek piduna thadorakpa sirola dunu su hairi makasa tarak poina huyelan pawdige to pamaruiba pawkranamo manipur gi anapo district taret usida hanjin gadoribra kumza english singa taraga turukta sem kiba anapo district taret ki mayokta Supreme Court ta wakalakle Supreme Court of Manipur Langa Kiana respondents in the notice issue of Kibago in February open English in a Kungum de Pavgi Manunda rejoinder Amasum Ayubastiro Sing Pikalanaba Concrete Kangpopi District, Tenopal District, Kamjong District, Fairjol District, None District, Kaksing District, Ziribam District. Kumza English in a Nigatara Panghoki Taramatu Suba Manipur Legislative Assembly Mikal Gimamanda, Lairamba Tarasuba Assembly Lenga and Hanadagi Lazaraka Manipur District Mapan Gimatata, Anabu District Taresiamdana, Hapsilaga upon District Taraga Taruk, Sola Krabaso Anabu District Tare Sihanagi, Ariba District Mapanda, Usida Mohanjin Bigi Pibamda, Hanjin Gada Ribra Habi Wohang Song Torakli.
wang asi kumza English singa taraga tarukta laikiba matam adugi Manipur lengana anabu district taret samlam kiba thawong adu illegal oiba thawong ni haiduna leba asigi khwaidigi wangla boyel sing odiba Supreme Court of India da wakalakpadigi tholakpani matam adu lengana anabu district taret samlam kibagi mayokta High Court of Manipur mangjongna wakalakiba lekre adu wakat adu High Court of Manipur lokhatuna khannaraba matung kumza English singani taraga mapana pikiba order amada Manipur state lengana state asigi hill area singna masum tampaki revenue area singda anabu district sing sema ngambagi sabsaba por lei habigi judgment amasum order pikibani haujik laklibu waphamna kumza English singani ga taraga turukta leiram kiba Manipur lengana state asida anabu district tare samlam kiba du state lengak ta leiba power ki matung inani haikiba High Court of Manipur gi judgment amasum order adu Supreme Court of India da silence torpani order adu gi mayokta apex court asida state of Manipur amasum marilena official singi mathakta all Tangkhul Youth Council Tangkhul Mayor ngala longna petitioner oidun sponsor writ petition civil ama file torokani Manipur lengana anabu district sem kiba amasum masibu state lengakta leijaba power gi matungina tawkhibani haiba High Court of Manipur gi judgment amasum order gi mayokta file torokliba SLP adugi number na 22428 of 2019 ni Supreme Court of India na SLP asingarang apex court asigi Justice MR Shah amasung Justice CT Ravi Kumar gi bench na lakotuna khanakre court na matter asi lokalak pada sarugya khiba advocate Shivendra Dwivedi na phungtora kibada matter asigi maruebe yamna lei haiki loinana issue asi yamna maruebe issue am oiba loinana Manipur lengana state asigi hill area singda anauba district sing sembi power leibra natragan leitabra habigi matangda laikhai tanagadaba matter naiki SLPSC bu file torakliba petitioner gi mekedigi Supreme Court ta phongdoraklibana kumza English singaniga taraga tarukta matamadugi Manipur lengana Government of Manipur Allocation Rule 2009 gi Rule 30 gi makar notification ama thoktuna Manipur gi sing area singdana anaba district manga Kangpokpi Tengnopal Kamjong Pherzol amasum none semki duga Tampaki revenue area singdana Kaksing amasum Jiribam district nauna semki habisini adumaino petitioner ne apex court wakalaglibana hairiba Manipur gi sing amasum Tampaki area na mathangshin district manga amasum ani semgi thokiba kumza English singani ga taraga troki notification adu illegal oiba thawong ne habisini maramdi Government of Manipur gi allocation rule 2009 gi makar masigi rule 30 na piriba power sing manung asingumba anawa district semagi notification thokna bigi Manipur lengak rule asina legal competence amasum jurisdiction pidi habisini Manipur government ki oina laidiba rule asidi state asigi internals department worksing allotment tawbigi supnadagi procedural court amakaktani legislative subject singa mari lenaba thabak singna rule asina legal goeba khulaya ma oina sijinaba yadi habisini anauba district sing semdun oihalakhiba singi anauba autonomous district sing ingam kha yauna anauba subdivision singa mari anauba tiasel na singo sem sawi matang di matamadu government of Manipur na tongwanba notification ma tholamgada bani habisini maram singa sina government of Manipur allocations rule 2009 gi rule number 30 na piba provision singna Manipur gi revenue area sing oriba singa masum tamgi area sing anawa district sing semagi logeba mi yengda ayaba piba leiti loinana anawa district semaga mari lenaba notification ma phaw thokpa ngambi power leiti haibisini petitioner gi mekedik apex court asida wakalaglibana High Court of Manipur na kumza English singani ga taraga mapana pikiba judgment amasum order da anawa district sing semagi power matik sana Manipur government lai haikibadu mechanical gi oeba aran masing High Court gi meked laikibani haiba wafam sa phongdoki hari मैम तेंदंग ना सुमना थमजरमगे अतोप पाव मदना दूरदर्शन अमसुंग ऑल इंडिया रेडियो अपग्रेड तौनबगिदमक केबिनेट न लुपा करोड़ लिसिंग अनिगे संगा काइथोकपदा याबा पिखरे प्रसर बर्टी की ब्रॉडकास्ट इंफ्रास्ट्रक्चर अमसुंग नेटवर्क की मपांगल कंगत हनबगिदमक केबिनेट कमिटी ऑन इकोनॉमिक अफेयर्स CCEA नंगसी लुपा करोड़ लिसिंग अनिगा संगा हेनबगी स्कीम अमा दूरदर्शन अमसुंग ऑल इंडिया रेडियो की दमक काइथोकपदा याबा पिखरे हरि इंफॉर्मेशन एंड ब्रॉडकास्टिंग मिनिस्टर अनुराग ठाकुरना सेंट्रल की सेक्टर अम ओइरिबा ब्रॉडकास्टिंग इंफ्रास्ट्रक्चर अमसुंग नेटवर्क डेवलपमेंट BIND की दमक लुपा करोड़ लिसिंग अनिगा संवागा कुंथ्रागा मपनगा पॉइंट हुंफुगा मपन काइथोकले हाइना लौथोकिबा लोइदना हाइरिबा सेनफम सिंग असि लाक्लिबा कुमजा इंग्लिश सिंग अनिगा कुनगा मंगादगिना कुनगा तरुक फावगी ओइगनि हाइरि
VIND scheme asi Prasar Bharati gi lairiba tungan broadcasting infrastructure content developments amasum organization singa mari lainaba civil works ngena mapung pana pekhatpa ngamhanaba gi damangni leba asi gi amathangairaba public broadcaster oiriba Prasar Bharati asi leba asi gi miyamda information educations entertainments amadi tungan lamsingda khanghairaba miyoi unaduna natragana telephone khuthana wari sanaba phanganduna kanaba kya pina pambai am oiribani Durdasan amasum All India Radio gi khuthangda leba asigi tungan ba manung hanjina leiba maphamda lairiba miyoi singda leba kyoiba thawdo wathuki matangna khanganduna lakli masdana tana Prasar Bharati na COVID pandemic manungda matau kuramna aikoina haksang phana leigitagi habigi matangna su DD amasum AIR gi khuthangda khanganduna lakhibin haidi magna makhatana phongdokhibida DD amasum AIR gi studio sing digital gi thakta upgrade tawragani amadi mathau taba OB band singsu leiragani ngasidagi sai kun gi matung phaw Durdasan gi thabak thoram singda akaiba tholaktana bagidama technical goeba pekhatpham thokpa thabak thoram singsu atubu matamna pekhalagani public broadcaster ama oiriba Prasar Bharati miyamdagi sendong tanabagidama hawdokhibanati masigi marueba pandamdi government pekhalakliba tungan scheme amati thabak thoram gi matangda miyamna khanganbani haidenisu pausna phongdorakli Makasa tarak poina to papam operation loiraba matung patient gi mabukta tawel lehore inquiry sa tabawkhre tabadi amna nuaitaba madi sauning mapokpa thawdo ama oina Uttar Pradesh ki Amroha gi manungsanba Bans Kheri village da doctor amana patient ama operation toba loiraba matung kawbadi gi patient adugi mabukta tawel haptuna thamlamle thawdo sugi matangna medical officer ni inquiry sa thanaba khankhre hari Chief Medical Officer Rajiv Singhal na hiramasiga mari lainana phongdokhibada Dr. Matalufna mahaki Saifi nursing home da patient adu operation tokhibani operation loiraba matung makna kawbadigi natragana soibadigi operation sijinaba tawel masa ama patient adugi masada yauna operation loire haiduna thadorakhibani Dr. Asina salairi nursing home asishu mari lainaba singi ayaba yauduna salaiba home ni patient Nazarana operation loiduna mayumna halaklaba matung maki mabukta anaba phawba horakhibani amasu maki mabukta phawriba anaba du pharaktabadagi numit mangani rom leiraga atopa private doctor amadi yenki madura maki puki sarukta tawel adu yoroma thengnarakibani private hospital adu operation tawduna tawel adu lakthokre maki haksangi phibam khudong thine oidre hari amaromda patient asigi mapuroiba alina chief medical officer thawdoksida sinariba amadi mathawda section da doctor Mataluf ki matakta action lokanaba complaint tokre haidi CMO Singhal hiramasiga mari lainana makhatana phongdokhibada alina formal oina aibasi role pisalaktuna action lokanaba khangalakpadi leitri adubu mathawda section na doctor sigi matakta mari lainaba singi mekaidigi inquiry sa thanaba khankhre suhaidi makasa tharak poina pongna pampausi dige to papom army personnel ama train accident sire Punjab ta posting laiba Manipur gi army personnel ama train takpadagi Sire hadi pausnai personal Birbal sai kontragumloi shuti phangmari Manipur gi damakta Fazilka Purani Delhi Express train da Punjab tagi Delhi amadi Delhi dagi Manipur tholaknaba gi damakta sakhi mangna tonghiba train aduna Karnal railway station da thamlingai da saklamlakpadagi station aduda hangba asathak yonpham amadagi alupuri lairuraba matung train aduda tongkhatnaba lakhi Thawba hawraba train aduda maakna kakhatnaba khotnaringai da maaki mobile phone na call ama lakpadagi madu pekhanaba honabada khongpham chahaudabadagi train makhara tasinmadagi train taktuna laikhidabani thawdo adugi matangna maakna posting lairiba mafam adugi makok thomba official singda pau pibaga loinana imung manungda pau pikre asibaksang postmortem examination gi damak manak nakpa hospital da thamkhre haidi makasa tharak poina to pau mana naharol gi thawdang paksi digi myamna thamjage Amit Shah gi Imphal khongsat mangoinana security kankharankhre drone amasum UAV gi no flight zone lauthokre numinani gi khongsat tha sigi manga da Union Home Minister Amit Shah Imphal lakadariba sigamari lainana security gi section thorang kankharankhre Imphal West ki district magistrate ki mekedi gi Union Home Minister gi khongsat asigamari lainana district asigi akaknaba mafam khrada drone amasum UAV armaments air vehicle gi no flight zone lauthokre Imphal West ki district magistrate TS Kiran Kumar ngasi thukiba order amada thasigi manga tarukta Union Home Minister Amit Shah
स्टेट असिदा लाकदोरिबा सिगा मरी लेना महाकना सटकदबा रूट अमसुम लेगदबा मफमसिंग असि नो फ्लाइट जोन हाइना लाथोकनबा अमसुम यूनियन होम मिनिस्टर की खोंगसत असिगा मरी लेना अहेनबा सिक्योरिटी मेजरसिंग लखटपगी मथौ ताबना इम्फाल वेस्ट डिस्ट्रिक्ट की अकनबा जगह खरदा हयेंग तांग मंगा की नुमिदांग वरम पुंग मरी मखाइदगी जनवरी की तरुक फावबा ड्रोन अमसुम UABही की ओइना नो फ्लाइट जोन हाइना लाथोकले हाइरिब ऑर्डर असि यूनियन होम मिनिस्टर असिन जनवरी तरुकता इम्फाल थादोक्ट्रि फावबगी ओइना सनगनी ड्रोन अमसुम UABही की ओइना नो फ्लाइट जोन लाथोक्रब जगह सिंग अदुदि इम्फाल इंटरनेशनल एयरपोर्ट की कांगलापाट फारोग सिंगमैरोंग की क्लासिक ग्रैंडे फावबा मदि इम्फाल इंटरनेशनल एयरपोर्ट अमसुम रिम्स यावना मरुओइब जगह सिंगनि मसिग लोइनना यूनियन होम मिनिस्टर अमित शाह सटकदब लंबी सिंगदा कंस्ट्रक्शन मटेरियल सिंग पैसलगा थंबा अमसुम गाड़ी सिंग खमजिलगा थंबा सिंग अदु हयेंग तांग मंगा की पुंग 10 फावबगी मनुंगदा मरी लैनरिबा मियोई मापू सिंगना लाथोकदबनि कारिगुम लाथोकतब ताराबदि इम्फाल वेस्ट की ASP की मेकेदिगी मथौ ताबा थबक सिंग पाहेकने हाइदि यूनियन होम मिनिस्टर अमित शाह की खोंगसेट असिगा मरी लेना डिस्ट्रिक्ट मजिस्ट्रेट DC बिष्णुपुर लौरेम बिक्रम की मेकेदिगिसु डिस्ट्रिक्ट अदुगी अकनबा मफम खरदा ड्रोन अमसुम UABही की ओइना नो फ्लाइट जोन लाथोपगा लोइना गाड़ी खामदनबा खनखरे डिस्ट्रिक्ट मजिस्ट्रेट असिना थोकिबा ऑर्डर अमगी मतुंगिना हाइरिबदि NH2 की तोरबुंगदगी मोइरांगी INA हेडक्वार्टर फावगी सरुकसिंग INA हेडक्वार्टर मोइरांग सिंगैलंपाक मोइरांग अमसुम सिंगैलंपाकतगी ngankhalawa helipad ground फावगी NH2 की सरुकसिंग हयेंग जनवरी 5 की नुमिदांग वरंग पुंग मरिगे मखाइगी जनवरी 3 की यूनियन होम मिनिस्टर सिना इम्फाल थादोक्ट्रिबा फावगी ओइना हाइरिबा रूट स्पॉट सिंगसिगी किलोमीटर अमना कोन एरिया ड्रोन अमसुम UABही की ओइना नो फ्लाइट जो लाथोकले लोइनना हाइरिबा लंबी परिंग सिदा लनाई मियोई सिंगना युम कै साबगी पोसे पशलिबा सिंग अमदि गाड़ी थमजलिबा सिंग असि हयेंग तांग मंगा के अयुक 10 फावगी मनुंगदा मरी लैनरिबा मियोई सिंग अमसुम मापू सिंगना लाथोकदबनि करिगुम लाथोकतबा ताराबदि मनी मखोई सिंग अदुगी मथक्ता बिष्णुपुर ASP न लखटमम तोको थबक सिंग लखोलगनि सो हाइदि मरासिदा यूनियन होम मिनिस्टर अमित शाह की इम्फाल खोंगसेट असिगा मरी लेना सिक्योरिटी की सेक्शन थोरंग हेना ककनखरे मसिगी सरवा मोइना इम्फाल वेस्ट कमांडोना ngasi ayuk pung 3:10 rom tabadigi ayuk pung 9 फावबा को कैथल लमदोंग अमसुम कुंजंग लेकाई एरिया दा लेबा युम सिंग संगन ऑपरेशन सताखरे ऑपरेशन अदुर सराना युम 13 रोम दा बेल आउट तरागा मथु यावना मियोई सा मग 50 रोम वेरिफिकेशन सदखि अदुबु मिफा मिपुन यावखिदि ngasi numidang waram pung 3:45 rom tabadigi pung 5 फावबा इम्फाल वेस्ट कमांडोना दुइलेन एरिया दा लेबा युम सिंग ऑपरेशन सताखि सराना युम 13 रोम गी मियोई सा मग कुन वेरिफिकेशन सताखि अदुबु सिंगनबा मि अमता फाबा पुन यावखिदि numidang waram pung 3 rom tabadigi 4:40 फावबा इम्फाल वेस्ट कमांडोना थांगाल बाजार गी बोरागली ngari gali amasum kasturi gi area da operation sataki operation adu puna miyoi samga kulom verification sathabada mi humdi masagi saktak se puthokpa ngamdabadagi makata ba verification gi damak chuti police station kusina krani su pausna makata na fongdorakli loshilak poina to pawmana Air India na New York tagi Delhi tamna pakiba flight da nupi passenger amada mapan thokiba miyoi magi mathakta numit kuntrani athing mathamkre Air India na New York tamna paikiba flight amada nupi passenger amada yungorga mapan thoksin kiba miyoy amagi mathakta numit 13 gi matam athingba thamkhre haina news agency gi report amagi matungna fongdorakli Air India gi business class ta thokiba thawdo du thamarum helaba matam gi matung athingba si thamkhibani haina Air India gi spokesman amana fongdokli nupi passenger amada yungorga mapan thoksin kiba miyoy du Air India na numit 13 gi matam gi athingba thamkhre masi international committee na warep ama lawdriba phawgi matam adu phawbas anagane hadi international committee na passenger singbu flight pairing matam gi manungda maralebigi thawong sing sathaba thengnaragadi miyoy du gi mathakta regulatory guidelines matung in action lakot ka dawribani Air India gi internal committee asi maru oina flight pairing matam na crew members sing da asoeba leibi sing adu thijinna ba semkhibani New York tigi Delhi tan paikiba flight yung apa passenger amana sathakiba thawong du yani ngai oidaba lamsat amane masina atopa passenger aduda nungai taba pokali aikoina regular oina victim oiraba passenger amadi imung manungi miyoi sing aduga contact tawduna investigation sathaduna lakhiba loinana processing adu report tawribani mara asida Delhi police ki maikai digi hairibana miyoi du gi mathakta molestation tawba amadi luzadaba thawong sing sathaba eki makara SARS book tawkre police na di miyedu airline digi kariguma action amata mayuk na duna sakre senior citizen oiraba nupi eduna Air India gi
Group Chairman and Chandrasekhar Sirol iduna yungwa co-passenger amana mangonda mapan thoksilakle hairibadu khangankibani haidi matamaduda phirol khumup amadi bag na singba pumlukhi matamaduda air hostess amana mangonda su oliva urines oibra test tawdigi urine gi manam nambadigi disinfected rek kapsilamki maki bag aduda passport travel document amadi currency na singba yawi hairi hanasu paus na makatana fongdorakli adu hauji ko na di miyam paus matang sa lusinjarage masu miyam pun ano update ngamin si